ozabu loina ozana phamang meeting oina nexin dikro matung asidi ngasigi ozasi ngasi si khoi manipur khonai si yam tangdu leita da phibum ma leire adu leingak nasu masi ngak tu ngamuktaba adu malengak si manipur apum da yogu ngamuktaba masida praja miyam si su khoi amaga wakhal si ngamuktaba aduna maram oraga ani thokpa uhum thokpa amana hai amana tade amana ngangi amana tade si lingchen manabagi lipur se wat padawna khoi u saktam lai masigi kaithar ko masak si ekoina academically like shugi hiram sidaida makeup tawba ma sangai karigino haibu matamda saidi ekoigi nat ekoigi puwari ekoigi lamitlon ekoigi yumbalon ekoigi yumsarol asina singba ipai puna tamamba ongul singase asi educational curriculum da ekoigi indian gi koi national curriculum framework si manungda loinmak hapa yadaba aduna maram oiraga curriculum dagi 30% ongtang hapkadawni national akoigi local content che haibagi pot am leibanina adugi 30% dugi manungda so community nifu amuk leiba manipur aduga hauzik khara manggadawdu thadraga su kunthra mangang leibsigi percentage khara saruk so sakthung du yelagi matamda ipang pangawdabana maram oiraga angang singse akoigi angang singse mapanan mapunat ki liklam khangdare maram aduna identity crisis ki masana masabu masak khangjadabagi phibam amada lakpa mawong lai masina manungda thanungda leiriba mama leibak ningbagi nungsibagi iselado mapan thokta tholok ngamdre aduna leibak ki damakta leibak ki apunbagi satam sagatna bagi tamta ekoi apunba punsinna si haipa matamda makoi se paisa piraga nekpa adugumba athum ahau mayam amana nekpa chaban thaduktragadi yadabagi phibam laibase karai dei no haibda education si yanglen saru sidida tin jangki basina oirpani maram aduna hariba education ki yanglen saruda tin jangki basidi koina khara kai phadok nabagi kedo tai abada curriculum si su ekoi moral science gumba gk gumba ahenba board na council na masak khangdaba laik sing tambi base sumai tawdana government ki side ki lenga ki side te su curriculum da hapaga ekoi gi larik chidaita macha ta na class 1 dagi class 12 pok se teng khangai hapaga khangan ba mathau tari masigi marak sidaita masi khangandri haidra su koin tumna leitu yadabina university ki mahiroi sing college ki mahiroi sing amasung tumbi yumbi oigadaba adugumba makhaki oja guru loina makse pullaga discussion tawba khana nainaba ekoigi nat ekoigi loan ekoigi culture society karino haibse khanaba mathau tare adugi khana nainabatugi khudong sabase asi manipur university ki student union ki 2024-25 ki manipur university week haidana pangthokhpa sports and games and sports ki festival asidaida adugi sarukam oina manipur university ki mahiroi singna sigi executive committee ki members singna uja asigumba masilausi haidana national level ki thakta nongmagi oiba adugumba meticulous koigi magi concept of Manipuri language literature culture and society haiba theme sidaida ekoi manung hunjinna tongan mas niengdagi Manipuri nat ki oiba masak singa se ekoi chinana bu konabani masimangna mapung pharani haibati nate masida kharam khaidi masagi maset ma to irsu Manipur khunai gi masak khangana bu honaba matamda maruoina college amsung university thaki mahiroi singda masagi thamoi manungda adugumba ifut kharam khaidi langla langjin kharadi piba ngamu nanaba honabagini ngamba ngamdabadudi miyam khutta thamme koigi mahiroi singi delegate singi khutta thamme adugi wakhal du kitang tang ifut thokna bagi damak ko hona jabagi thoram moina ngasigi one day national seminar se sinjabani haidana praja miyam asigumba yengbiriba mioi pauche tongan ba koigi electronic media ki kuthangda tabiriba pabiriba khuding mafamda ehakna hariba seminar sigi convenor oina Dr.N.Sanatomba asst.prof.Dr.N.Sanatomba Manipuri department Manipuri university na miyam delipa miyam da paujel si pijeri